Isai Nomai gi taibang sida SS Entertainment na adomu amuk hana taramna okchari. Ngasigi episode asida Indian classical music ki raga yaman gi maramda ekhoi mayam punna khara khangminasi. Raga Yaman Bharatta ariba matamda raga asibu kalyan hainasu khangnarami. Aduga kanagumba kharanasu raga asibu iman hainasu khangnai. Raga asigi horakpham thatna kalyan thatni. Raga asigi jati scale na sampurna heptatonic scale ni kakhatkiba arohada swar taret amadi kumtharakpagi abrohada su swar taret mak leigani. Raga asida khwaidagi maru oina siznaba sangit swar badi swarna gandhar ga mathangi samwadi swarna ni nishatni. Raga sida siznariba lemhoriba swar sing haibadi anubadi swar singdi sa re suddha ma tibra pa amadi dha suddhani. Raga sida supnatagi ma tibra natana lemhoriba swar singdi suddha swar oina siznagani. Raga asida siznaba yadaba sangit swar sing haibadi biwadi swar singdi re komal ga komal dha komal ni komal ni. Karigumba matam kharada raga yamanda suddhama siznaba yaudaba sunate. Karigumba suddhama siznarabadi raga dubu yaman kalyan hainasu khangnai. Aduna raga asigi samprakitik raga naknaba raga su yaman kalyana oiribani. Raga Yaman asigi standing note haibadi nya swar singdi sa re ga pa amadi ni ni. Raga asigi chalan haibadi khongchat asi octave ahum saptak ahum makta chap manana chatkani. Raga Yaman asigi sakpagi matam gayan samaina early evening ratri ka pratham prahar numidangi ahanbi yuthak oigani. Hairiba raga asida khayal drupad dhamar tarana lokgit na chingba kaya saknai. Indian classical music khaktada natana raga asibu ghazal bhajan git amadi film isai na chingba kaya dasu yamna pamna saknai. Yaman raga asi South India gi Carnatic music tasu kalyani ragam haina khangnai. Raga asigi arohada Abrohadana Raga asigi catching notes pakarna mere ga